ngasi mayamgi mamangda Marvel Comics ki manungde yauba yamna iconic oiba villain Kraven ki story Kraven the Hunter ki movie bu Manipuri de explain tawduna khudol tamsari film asigi haurakpada Russian lanmi khara aikoina uba phangli tasengbadi lanmi sing asina jail da thamnabagidamak criminal khara phaduna purakliba criminal sing asigi manungda Sargai haibadi Kraven the Hunter su yaurami mahaki prisoner number asi 0864 oidi masigi matungda Russian lanmi sing aduna Kraven bu jail manung tamna pusilakpa matung jail manung da thamjin khirami mathangi numita Kraven jail gi campus manung da exercise tawduna layingai matamda atopa masak khangdaba criminal ani laktuna Kraven gi mathakta karemna duna ngangba hauraklammi ahanbadadi Kraven karigumba makhalgi reaction amatta piramdi adubu khangba ngamlaktabadagi Kraven na makoi anibu para tambige haiduna tamthina purami thogdok asina maram oiduna Kraven bu Russian lanmi sing aduna makoi gi boss ki mamangda puraklami mafam asida aikoina Simeon koba officer amabu uba phangli tasengbadi mafam asida lairiba jail asigi full control asi Simeon gi makutta lairi loinana phattaba thabak tawba singi dandi pibagi thabak asi Simeon gi amatta ngairba thabak amani haibe yai mafam asida Simeon na Kraven da nangi naming kari kaubage aduga nang mamang da kari thabak tawrambage haina Kraven da karem naraga hangami Kraven na kari su singnaba laitana ai hunter amani loinana ai gi thabakti nakoi gumba kaya bu dandi piba asini masi hek haibaga loinana Kraven na mafam aduda leiba Russian lanmi sing adubu amamam oina yamna tamthina hatpa hauraklammi lanmi mayambu minungsi yaudaba makai hatlabatung aroibada mamangda leptuna lairiba Simeon busu Kraven na tamthiba mawongda hatlami masigi matungda Kraven jail adudagi nanthoptuna chennaba honaraklammi Kraven mahaki haija singjaba sijinaduna jail adugi mapanda mapung phana chenthokhirammi adubu Kraven na jail dagi chenthoklakpa matamda mahaki mafamda karigumba makhalgi power ama yaubugum aikoina uba phangi mahakna yamna laina wanglaba jail gi wall adubu irai laina lanthoklammi amadi mahaki chenbagi speed asi normal icham chamba mioi amagi chenbagi speed tagi yamna tongali khudam moina hairabada kabukai amagi speed ka sangdamnaba yagani Russian lanmi singna kaplakpa nongmai maruna phawba mahakpu khamlamba ngamlamde lepa leitana chelakpa matam maduda Kraven gi mamangda khanghaudana akanba nonglai nungsit ama laglammi nonglai nungsit adugi manungda yengbada yamna tamthiraba sa lamhui ama Kraven gi mamangda Kraven gi mathakta attack tawge haina thoglaklammi Kraven nasu lamhui adubu urami lamhui asina mangonda attack tawraklani khangbadagi Kraven na lamhui adugi mamitta munna yenglammi Kraven na lamhui adugi mamitta yengba matamda Kraven gi mamit asi karigumba color amada onbagum aikoina tawi masi ubada Kraven gi mathakta attack tawge haina changlakpa lamhui adu tuminna shanti da leikhirami ngaihak leiraba tungda Kraven bu lawba plane ama laglammi Kraven su thintaba tawdana plane adugi manungda kakhatlami khara thuna mafam asidagi chatnaba plane asibu thawriba driver haibadi pilot aduda hairammi masigi matung Kraven na thabak adu mapung phana pangthoklamle haina plane adubu thawriba pilot aduda hairammi mafam asida aikoina karigumba khara khangba ngamli tasengbadi kanagumba amabu hatnabagidamak Kraven jail aduda criminal amagi saklon lawduna chatkhibani haiba wafam asi Russian lanmi singna su khanglammi asengba prisoner number 0864 gi asiba hakchang su Russian lanmi singna jail adudagi khara lapna leiba mafam amada siraga leiba thengnarammi Kraven na halamliba miyoi asi atai kana sunati jail adugi main officer oiriba Simeon oiri tasengna Simeon asi yamna phattaba miyoi amani logi manungda leiraga logi wangbada tawba yaba thabak khudingmak mahakna loina tawram masigi matungda wari asi ngasidagi sahi 13 ki mamangda chatkirami matam masida New York manungda lairik tamduna leiriba Kraven amadi mahaki manau nupa Demetri bu akoina uba phangli makoi ani na college da leiringai matamda makoi ani gi mapa Nikolai na makoi ani bu lawba laklami car tongduna makoi ahum wari sanaba matamda Nikolai na nakoi ani gi namadu masa mathanta suicide tawduna sire haiba paw asi pirammi mama sire haiba paw asi hek tabaga Kraven amadi Demetri thamoi kairami loinana mapada aikhoi bu lawba lakliba asi image funeral yawba chatka dawribra haina hanglami
निकोलाइना करीसु चिंगनाबा अमदी नासुंगबा लैतना फ्रीनेल असी असीबा हक्सांगी ओइना तौनै अदुबु नखोइगी नमादी मसाना मसाबु हाचबा पांगल सोनबा मियोय अमनी मरम मदुना फ्रीनेल चटपगी महुत्ता हंटिंग ओइना चटकदौरिबनी हाइरमी निकोलाइना मचासिंगदा अखोय असि हंटर अमनी हंटर अमा ओइबा हाइबसी थौना फबा अमदी पांगल कनबा मथौ ताइ पांगदबा पांगल सोनबा हाइबसी अखोइगी ईदा याउदे हाइरमी मसीगा लोइनाना अफ्रीकादा हंटिंग चटनबगीदमक क्रेविन अमदी डेमेट्रीबु निकोलाइना एयरपोर्ट पुरक्लमी अमरोमदा नॉर्दर्न तंजानियागी जंगल अमदा फैमिली अमा कैंपिंग तौदुना लैबा अखोइना उबा फंगली मफम असीदा नुपी मचा अमना पांजी सिंगना फ्यूचर येंबदा सिजिनबा कार्ड खरा पाइदुना सानरमी मतम असीदा अहल नुपी मचा असीगी मनाक्ता लाक्तुना नंगना कार्ड सानरिबा असि उरबदी नमा नपाना सोइदन साउगनी हाइरमी मतांग असीदा अखोइना उबा फंगलिबा नुपी मचा असीगी ममिंग गिलिप्सो कौई लोइनाना अहल असी महाकी मपाबु पोक्पा ममानी हाइबदी मबोकनी अहल असी कार्ड येंगलगा फ्यूचर हाइबा ngamba पांजी अमनी मकोय अनि कार्ड असी कया मरु ओय कार्ड असीना अखोइगी तुंगदा थोलक्कदबा सिंग असी मयेक सेंगना ताई हाइबगी मतांगदा वारी सानरमी मतम मदुदा गेलिप्सोगी फ्यूचर मबोकना कार्ड की मतुंग इन्ना हाइबा हौरक्लमी करीगुंबा यामना खुदोंग थिनिंगाई ओइबा थौदोक अमा थोलक्कदौरे हाइबा मबोकना गेलिप्सोदा हाइरमी थौदोक अदुदगी ngathoknaba haiduna hidak ama गेलिप्सोदा पिरमी मबोकना हिदाक असी अइना नंगोंदा कोन्ना नंगना मपुंग फाना चावरबा तुंगदा पीबा याबनी अदुबु थोलक्कदौरिबा थौदोक असी अथुबा मतमदा लाक्लगनी मरम मदुना मतम चाना नंग मसी सिजिनौ हाइरमी गेलिप्सो असी अंगांग नुपी मचा अमा ओइरिबा मरमना मबोकना हाइबा असी करीनो हाइबा मपुंग फाना ज्ञान ताबा ngamlamdi अदुमकपु हिदाक असी करीनो हाइना मबोकता हंगलमी मबोकना हिदाक असी सिजिनबा मियोय अदुना असीबबु लाइना माइथीबा पीबा ngamgani महाकी पांगल शक्ति असी इचम चंबा मी अमदगी यामना हेनगनी अथुबा मतमदा हिदाक असीगी सिजिनफम सोइदना लाकनी मतम मदुदा नंगना करी तौगदबनो हाइबा नंगना साना खंगलकनी मसी हाइरगा मबोकना हिदाक अदु गेलिप्सोदा सिनरमी नेक्स्ट सिंदा अखोइना निकोलाई क्रेविन डेमेट्री अमद मागी मीसिंगा लोइनादुना हंटिंग गिदमक अफ्रीकादा लाक्तुना हंटिंग तौबा हौरमी मफम मसीदा निकोलाइना सजी अमबु हाटलबा तुंगदा क्रेविनबु कौसिंदुना सदानबा अमा हाइबसी करीनो हाइना खुदम पीदुना ताकलमी सदानबा अमगी थमोइदा कैदोंनुंगदा मिनुंगसी लैरोइदबनी थौना फबा हाइबसी सदानबा अमगी अमत्ता ngairaba खुदमनी हाइरमी तसेंगना हाइरबदी निकोलाइना मचासिंगबु थौना फबा मी अमा ओइहनबा पामली निकोलाई असी ड्रग करबार तौबा हाइबदी नंबर 2 की थबक तौबा मियोय अमनी जंगलदा लैबा सासिंगबु हालबा तुंगदा सादगी फंगबा मउन अमदी अतोई मरु ओइबा सिंगबु ब्लैक मार्केट ता योनबा मियोय अमनी महाकना करबार असीबु मखा ताना मपुंग फाना तौनबगीदमक मचासिंगबु चावरबा मतुंगदा महाकी करबारगी सरुक अमा ओइहनबा पाम अदुबु करबार असीगी सरुक अमा ओइहनदिंगैगी ममांगदा मचासिंगबु थौना लैबा मिनुंगसी खंगदबा मियोय अमा ओइहनबा महाकना पाम नुमित असीगी नुमिदांगदा निकोलाई अमदी मागा लोइनादुना लाकपा मीसिंग मकोई पुन्ना वारी सानादुना लैबा अखोइना उबा फंगली लैरिबा मीसिंग असीगी मरक्ता एसेंड्रो हाइबदी तुंगदा मयामना राइनो हाइना खंगनरकदौरिबा मियोय अदुसु यावरमी मकोइना मफम असीदा हंटिंग तौदुना हाटके खल्लिबा सा असीगी ममिंग जार कौई जार असी यामना शक्ति लैबा नोंसा अमनी मकोइना सानरिबा वारी असीगी मतुंगिना जार असीना ngasi फावबा अफ्रीका की जंगल असीदा हाटखिबा मियोय असी लिसिंग अनीदगी अहुम फावबा ओइरंबा याय हाइना थाजनरमी असुक मपांगल कनबा अमदी शक्ति लैबा नोंसा अमा हाटपा हाइबसी अराइबा थबक नते अदुगा करीगुंबा हाटपा ngamlabadi हाटलिबा मी अदु अराइबा मी अमदी ओइरो मथंगी अयुक्ता मखोय अमुक हन्ना मखा ताना हंटिंग चथबा हौरक्लमी मतम मदुदा एसेंड्रोना निकोलाइदा महाकी पार्टनर ओइना पुन्ना थबक तौमिनसी हाइना ऑफर पिरमी अदुबु ऑफर एक्सेप्ट तौबगी महुता निकोलाइना एसेंड्रोबु इकाइबा पिरमी थौना लैतबा पांगल सोनबा मी अमनी हाइना नंजासिदा क्रेविन अमदी डेमेंट्री मकोय अनि अतै सिंगदगी लंबी तोंगाना चथिरमी मतम मसीदा अखोइना डेमेंट्री असी यामना पांगल सोनबा अमनी हाइना खंगबा ngami ममा तोंगालबसु क्रेविनना मतम पुंबदा डेमेंट्रीबु यामना लूना तौजे मकोय अनि वारी सानदुना चटलिंगै मतम मदुदा खंगहौदना जार कौबा नोंसादु मकोय अनि की ममांगदा थोलक्लमी क्रेविनना जार महाकी ममांगदा लाक्ले खंगबदगी डेमेंट्रीबु महाकी तुंगदा लेपनबा हाइरमी
लोइनना महाकना पाइरिबा नोंगमई अदु जार तमना एम तौदुना ओनसिलमी जारना खुदक्ता क्रेवेनगी मथक्ता अटैक तौबा याबनी अदुबु अटैक तौरमदे जारना तुमिन्ना क्रेवेनबु येंगदुना लैरमी मसी उबदा क्रेवेन जारबुसु मुन्ना येंगदुना अमदी महाकना पाइरिबा नोंगमई अदु तपना तपना थादोकपा हौरक्लमी जार अमदी क्रेवेन मखोई अनि मुन्ना अमना अमबु येंगदुना लैरिङै तालक अदुदा खंहौदना निकोलाइना अरापा मफमदगी जार तमना नोंगमई कापलमी नोंगमईना पानबदगी जार खंसाउ साउरक्लमी ममांगदा लेप्तुना लैरिबा क्रेवेनगी मथक्ता अटैक तौरमी क्रेवेन चाउरबा जारगी ममांगदा करिसु उपाय लेतबा मी अमा हाइबदु ओइरमी निकोलाइनासु हंजिन हंजिन जार तमना नोंगमई कापलमी अदुबु जार असि यामना थौना फबा मरमना नोंगमई मरु पालबसु क्रेवेनबु मयाना चिक्तुना मफम अदुदगी चेंदुना पुखिरमी मफम असिदा गिलिप्सो मागी ममा मपागा लोइनदुना सफारी तोंदुना जंगल असिदा कोइबा लाग्लमी ममा मपाना जंगल की सा उचेकसिंगी फोटो कापलिङै मतम खंहौदना गिलिप्सो मफम अदुदगी मांगखिरमी ममा मपाना गिलिप्सो लैबा उदबदगी महाकपु कोइकौ कौरमी तसेंबदी नोंसा अदुना क्रेवेनबु पुदुना चटखिबा असि गिलिप्सोना उखि मरम मदुना क्रेवेन अमदी नोंसा मखोई अनीना चटखिबा माइकई अदुदा गिलिप्सोसु लाकपनी ngaihak leiraba tungda khanghaudana jarna क्रेवेनबु गिलिप्सोगी ममांगदा चिंगलगा पुरकलम्मी मसी उबदा गिलिप्सोसु ngaihak कीबगुम जारगी ममांगदा लेप्तुना लैखि अदुबु खंहौदना नोंसा अदुना गिलिप्सोगी ममांगदा क्रेवेनबु थमकी मसी उबदा गिलिप्सो खरदि ngakhi लोइनना नोंसा अदुगी ई खरा क्रेवेनगी असोकपा हक्चांग अदुदा ताखिरमी ई असिना क्रेवेनगी हक्चांग मनुंग हेक चंगलकपगा करीगुंबा अहोंगबा खरा क्रेवेनगी हक्चांग मनुंगदा लाकपगुम अखोइना उबा फंगली नोंसा अदुना क्रेवेनबु गिलिप्सोगी ममांगदा थनमलबा तुंग मफम अदु थादोक्तुना तुमिन्ना चटखिरमी थिंथाबा तौदना गिलिप्सो क्रेवेनगी मनाक्ता लागलम्मी अंगांग ओइरिबा मरमना करी तौगदवनो हाइबसु मपुंग फाना खंगलमदे अदुबु मबोकना पीखिबा हिदाक अदु निंगसिंगलक्तुना क्रेवेनगी ममांगदा हिदाक अदु लौथोकलबा तुंग मखुम हांगदोक्तुना क्रेवेनगी मचिनदा खरा हाइजिनबिरम्मी हिदाक अदुना क्रेवेनगी हक्चांग मनुंग हेक चंगलकपगा करीगुंबा शक्ति खरा क्रेवेनगी हक्चांग मनुंगदा फावबगुम अखोइना उबा फंगली मतेंग पांगबियु हाइना गिलिप्सोना अकोइबदा कोइलाउ लाउरमी ngaihak leiraba tung helicopter ama mafam aduda laktuna क्रेवेनबु रेस्क्यू तौरमी हेलीकॉप्टर द पुदुना चत्रिङै ममांग मबोकना पीखिबा कार्ड अमा क्रेवेनगी हक्चांग मथक्ता गिलिप्सोना थमखिरमी गिलिप्सोगी मतुंगिना कार्ड असि क्रेवेनगी मनाक्ता लेरबदी क्रेवेनगी थवाई सोइदना कनगनी हाइना थाजरमी मसिगी मतुंगदा क्रेवेनबु लायेंगनबगीदमक हॉस्पिटल द पुरकलमी डॉक्टर न क्रेवेनबु कन्नबा हाइदुना कन्ना होटनरमी अदुबु उपाय लेरमदे डॉक्टर की मतुंग इन क्रेवेन सीरे हाइना थाजरमी अदुबु मिनिट अहुम सिरुरबा तुंग अमुक हन्ना क्रेवेन हिंगलक्लम्मी मसी उबदा मफम अदुदा लैरिबा डॉक्टर अदु यामना ngaklammi मसीगी मतुंग महाक लोइनरप कार्ड अदु क्रेवेन न मुन्ना येंगदुना लैरमी लोइनना ngaihak लेरबा तुंग डेमेट्री अमदी निकोलाई क्रेवेनबु उनाबा लाक्लम्मी तसेंबदी हौजी क्रेवेनगी ओइरिबा फिबमगी मतुंग इन्ना मतम खरा हॉस्पिटल द लैबा मथौ ताई अदुबु मपाना महाकपु नमदना हॉस्पिटल दगी मयुमदा पुरकलम्मी निकोलाई गी मतुंग इन्ना थौना फबा हाइबसी असिगुंबा अशोक अपन असिबु मरु ओइना थारोइदबनी हाइबसी निकोलाई गी थाजबनी निकोलाई अमदी क्रेवेन मकोई अनि वारी सानाबा हौरकलम्मी मतम मदुदा निकोलाइना नोंसा अदुबु हातख्रे हाइबा क्रेवेन न खंगलम्मी वाफम असि हेक खंगबगा क्रेवेन यामना साउरम्मी मरमदी क्रेवेन गी मतुंग इना नोंसा अदुना महाकपु हातके हाइना खनखिबा लैते मरम मदुना मपागी मथक्ता क्रेवेन न असाउबु उलम्मी मसिना मरम ओइदुना निकोलाई अमदी क्रेवेन मकोई अनीगी मरक्ता निंगाई संगानरम्मी मसिगी मतुंग क्रेवेन महाकी कादा लागलम्मी महाका लोइना रखिबा फिरोल सिंग अदु येंगलगा लैरम्मी मतम मदुदा खंगहौदना महाकना लिलक्खिबा फुरित अदुदा यावरक्पा हिदाकी बोतल अदु क्रेवेन न थेंगनरम्मी तसेंबदी निकोलाई असि क्रिमिनल फत्तबा थबक तौबा सेल तानबा मियोय अमनी क्रेवेन न मपाबु नुंसीजरबसु मपाना तौरिबा थबक असि महाकना कैदौनुंदा पांबा लैखिदे करीगुंबा महाकना मफम असिदा लैरगदी महाकसु नोंमा नत्रगा नोंमा मपागुंबा मी अमा सोइदना ओइरक्पा याई हाइना क्रेवेन न थाजरम्मी मरम मदुना महाक युम थादोक्तुना चटपा पामलम्मी महाकना लोन थुपना युमदगी मपान थोलक्पा मतमदा डेमेंट्री थेंगनरम्मी डेमेंट्री न क्रेवेन हेक उबगा महाकपु थादोक्तुना चत्तनबा हाइरम्मी अदुबु क्रेवेन न
मनाव नुपाबु थेमदुना आई यामना लापना चटकदब नते इमा हिंगलिंगै मतमदा अखोई पुन्ना तोइना कोइबा चटखिबा मफम अदुदनी मसी हायरमलगा क्रेविन मफम अदुदगी चटखिरमी मथंगी नुमित्ता क्रेविन बोर्ड अमगी मनाक्ता लागलमी अमदी बोर्ड असिगा लोइनादुना रुसियादा लैबा मफम अमदा यौरकलमी महाकना मफम असिदा चलिंगै मतम असिदा खंगौदना मखोल अमा तारमी अरापा मफम अमदगी मसिंग यामलबा इरोय मयाम अमा क्रेविन तमना कन्ना चेंसिलकलमी मतम मदुदा क्रेविन किमनबदगी मकोक्ता मखुद पाइदुना मखा लुक्थदुना लेरमी इरोय मयाम अदुना क्रेविन बु फावरगा चेनखिबा मतमदा इरोय अमदी क्रेविन गी ममांगदा लेपतुना क्रेविन बु येंगदुना अदुमक लेरमी येंगबदा अतै इरोय मयामदगी इरोय असिना क्रेविन बु ngathokpibagum aikoina uba phangli masigi matung क्रेविन डेमेंट्री अमदी ममागा पुन्ना हाना कोइबा लाखिबा मफम अदु यौरकलमी हौजिक क्रेविन सु जंगल असिगी मनुंगदा लैरगे हाइना लेपलमी नोंगमा जंगल असिगी मनुंगदा सजी अमगी मखोल अमा क्रेविन न तारमी महाकना सजी असिबु फागे हाइना तानरकलमी यामना लापना मफम अमदगी मफम अमदा चोंगलमी मसीदा सुनत्तना उ अमबु यामना लाइना कारमी लोइनाना अरापा मफमदा करी लैबगे हाइबसी क्रेविन न इराई लाइना उबा अमदी खंगबा ngamlami मतव सुम तौना क्रेविन न महाकी हक्चांग मनुंगदा यावबा शक्ति असि मसक खंगलमी खंगौदना जंगल असिगी मनुंगदा हंटिंग तौबगी नोंमई कापगी मखोल अमा क्रेविन न तारमी थिंथाबा तौदना क्रेविन थौदोक थोकफम मफम अदु तमना लागलमी हंटर सिंगने इरोय मयाम अमबु हालबा तुंग इरोयगी मची सिंगबु लौथोकले हाइबा क्रेविन न खंगलमी सिरगा लैबा इरोयसिंग असि उबदा क्रेविन मथवाय यामना नुंगाइरमदे सावबगा लोइनना हंदरसिंग अदुदा नखोइना तौरिबा थबक असि अफबा थबक नते हायरमलगा मफम अदुदा लैबा हंतर अनि अदु यामना तंथीबा मवोंगदा क्रेविन न हालमी मसिगी मतुंग क्रेविन असि जंगल असिदा लैरिबा सा उचेक मयामबु प्रोटेक्ट तौबा मियोय अमा ओइ मसिगी मतुंगदा फिल्म असि प्रेजेंट टाइम दा लागलमी क्रेविन महाकी मयुम लैफम जंगल अदुदा प्लेन गी मतेंगदगी यौरकलमी महाकना हौजिक लैरिबा मफम असि हाना अंगांग ओइरिङै ममागा पुन्ना लैखिबा मफम अदुदनी नेक्स्ट सिंदा रूसियन माफिया खरा ब्लैक मार्केट ता योनबा हाइदुना इरोइसिंगबु हालबा तुंगदा मखोइगी मची यावबा मकोकसिंग अदु पुदुना चटनबा होटनरिङै मतमदा खंगहौदना मखोइबु परामा तंबीनबगिदमक क्रेविन मखोइगी ममांगदा लागलमी माफिया सिंग असिगी लुचिंगबा एंड्रे कौबा नुपा अमना क्रेविन बु मखोइगी ममांगदगी चटखिनबा हाइरमी अदुबु क्रेविन ने यारमदे क्रेविन गी मवोंग मतौ असिदा एंड्रेना महाकी मीसिंगदा क्रेविन बु गारीना थोमदुना हालु हाइना ऑर्डर पिरमी अदुबु क्रेविन महाकी हैजा चिंजबा सिजिनदुना ट्रक अदुगी मथक्ता काखटलमी अमदे ट्रक अदुदा यावबा एंड्रेगी मीसिंग अदुबु यामना तमथीना हाटपा हौरकलमी क्रेविन न यामना तमथीना महाकी मीसिंगबु हाटपा असि उबदा एंड्रे यामना किरमी मफम अदु थादोक्तुना चेनखिरमी अदुबु क्रेविन न एंड्रेगी गाड़ी नंबर अदु स्कैन तौरमी मसीगी मतुंगदा लंदन गी सिनबु लम्मी मतम मसीदा एंड्रे महाकी बॉस की मनाक्ता लागलमी अदुबु मफम मसीदा क्रेविन हानदगी लैरंबा थेंगनकी मसीना ताकपदी क्रेविन न एंड्रेगी बॉस बु हाटख्रे ताकपनी एंड्रेना महाकसु सिरनी हाइबा खंगलमी मरम अदुना क्रेविन द महाकी थवाई कंजनबा हाइरमी अदुबु मफम असिदा क्रेविन न डायरी अमा थेंगनरमी डायरी असिगी मनुंगदा क्रिमिनल सिंगी ओइबा लिस्ट अमा यावबा थेंगनरमी एंड्रेगी ममिंगसु लिस्ट असिदा यावरमी एंड्रेगी ममांगदा लिस्ट अदुदा यावरिबा महाकी ममिंग अदु कक्थलमी अमदी एंड्रेबु टेन कापतुना हाटखिरमी मतुंग तारकपदा क्रेविन डायरी अदुबु पुदुना मफम अदुदगी चटखिरमी नेक्स्ट सिंदा अखोइना गिलिप्सोबु उबा फंगली हौजिक गिलिप्सोसु मपुंग फाना लैसाबी फारे लोइनाना लॉयर अमा ओइना थबक तौरमी महाकना लॉयर अमा ओइबा मरमना अयामा मतमदा क्रिमिनल मयामगा मायोकनरमी मरक असिदा महाकका यामना लुना तिनबा मरुप अमा सिरे हाइबगी पाउ तारमी गिलिप्सो मथवाई यामना नुंगाइरमदे मथंगी नुमित्ता महाकी मरुप अदुगी फ्यूनरल दा लागलमी तसेंगबदी महाकी मरुप असि अचुंबगीदमक थबक तौबा मियोय अमनी अदुबु गिलिप्सोगी मरुप असि सिमियोनना यामना तमथीना ओट नैरबा तुंग रेप तौदुना हाटखिबनी अदुबु प्रूफ लेतबा मरमना गिलिप्सो करिसु तौबा ngamlamde
ꯐ꯭ꯔꯨꯅꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯚꯦꯟꯕꯨꯁꯨ ꯎꯕ ꯐꯪꯂꯤ꯫ ꯐ꯭ꯔꯨꯅꯦꯜ ꯂꯣꯏꯔꯕ ꯇꯨꯡꯗ ꯒꯤꯂꯤꯞꯁꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯔꯦꯚꯦꯟꯅ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯤꯂꯤꯞꯁꯣꯅ ꯄꯤꯈꯤꯕ ꯀꯥꯔꯗ ꯑꯗꯨ ꯀ꯭ꯔꯦꯚꯦꯟꯅ ꯒꯤꯂꯤꯞꯁꯣꯗ ꯎꯠꯂꯝꯃꯤ꯫ ꯀꯥꯔꯗ ꯑꯁꯤ ꯎꯕꯗ ꯒꯤꯂꯤꯞꯁꯣꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯤꯗꯥꯛ ꯄꯤꯊꯛꯇꯨꯅ ꯀꯟꯕꯤꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯁꯤꯃꯤꯌꯣꯟ ꯍꯥꯏꯕꯗꯤ ꯒꯤꯂꯤꯞꯁꯣꯒꯤ ꯃꯔꯨꯞ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯅ ꯍꯥꯠꯄꯅꯤ, ꯑꯩꯅ ꯍꯥꯠꯂꯕ ꯇꯨꯡꯗ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯒꯦꯕ꯭ꯔꯦꯟꯅ ꯒꯤꯂꯤꯞꯁꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯂꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛꯇ ꯀ꯭ꯔꯦꯚꯦꯟꯅ ꯔꯨꯁꯤꯌꯥꯒꯤ ꯖꯦꯜ ꯃꯅꯨꯡꯗ ꯁꯦꯃꯤꯌꯣꯟ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝꯗꯤ ꯒꯤꯂꯤꯞꯁꯣꯒꯤ ꯃꯔꯨꯞꯀꯤ ꯂꯃꯟ ꯈꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯦꯚꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯒꯤꯂꯤꯞꯁꯣꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯛꯂꯕ ꯇꯨꯡ ꯏꯟꯇꯔꯅꯦꯠꯇ ꯁꯤꯃꯤꯌꯣꯟ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯊꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯟꯇꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯃꯤꯌꯣꯟ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯃꯥꯐꯤꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯠꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯍꯟꯇꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀ꯭ꯔꯦꯚꯦꯟꯅꯤ ꯍꯥꯏꯕꯁꯨ ꯒꯤꯂꯤꯞꯁꯣꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤ ꯈꯪꯂꯕ ꯇꯨꯡꯗ ꯒꯤꯂꯤꯞꯁꯣ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯔꯦꯚꯦꯟꯕꯨ ꯎꯅꯕ ꯄꯥꯔꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯛ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯦꯟ ꯃꯍꯥꯛ ꯀꯅꯥꯅꯣ, ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯒꯤꯂꯤꯞꯁꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯤꯂꯤꯞꯁꯣꯅ ꯀ꯭ꯔꯦꯚꯦꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯅꯪꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯍꯥꯠꯄ ꯑꯃꯅꯤ, ꯃꯈꯣꯏꯒ ꯅꯪꯒ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯦꯟꯅ ꯃꯈꯣꯏꯒ ꯑꯩꯒ ꯃꯥꯟꯅꯗꯦ, ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯍꯥꯠꯄꯅꯤ, ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯕꯛꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯀ꯭ꯔꯦꯚꯦꯟꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯌꯥꯝ ꯑꯃꯒꯤ ꯃꯃꯤꯡ ꯌꯥꯎꯕ ꯂꯤꯁ ꯑꯗꯨ ꯒꯤꯂꯤꯞꯁꯣꯗ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯒꯤꯂꯤꯞꯁꯣꯗ ꯅꯪ ꯂꯣꯌꯔ ꯑꯃꯅꯤ, ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯗꯕ ꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ナꯟꯊꯣꯛꯈꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯃꯝ ꯑꯣꯏꯅ ꯍꯥꯠꯄ ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯅ ꯒꯤꯂꯤꯞꯁꯣꯗ ꯀ꯭ꯔꯦꯚꯦꯟꯅ ꯑꯣꯐꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯂꯤꯞꯁꯣꯅ ꯀ꯭ꯔꯦꯚꯦꯟꯒꯤ ꯑꯣꯐꯔ ꯑꯁꯤ ꯑꯦꯛꯁꯦꯞ ꯑꯃꯗꯤ ꯔꯤꯖꯦꯛ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯀ꯭ꯔꯦꯚꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯔꯥꯏꯅꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ꯫ ꯔꯥꯏꯅꯣ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯤꯀꯣꯂꯥꯏꯅ ꯖꯪꯒꯜꯗ ꯖꯥꯔ ꯍꯟꯇꯤꯡ ꯆꯠꯄ ꯃꯇꯝꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯦꯁꯦꯟꯗ꯭ꯔꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ꯫ ꯅꯤꯀꯣꯂꯥꯏꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛꯁꯨ ꯅꯤꯀꯣꯂꯥꯏꯒ ꯂꯝꯕꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯅꯤꯀꯣꯂꯥꯏꯒꯨꯝ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯗꯤ ꯑꯇꯩ ꯏꯜꯂꯤꯒꯜ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯒꯦꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯥꯏꯅꯣꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯃꯤꯌꯣꯟ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯁꯤꯃꯤꯌꯣꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯔꯥꯏꯅꯣꯅ ꯍꯦꯛ ꯈꯪꯕꯒ ꯁꯤꯃꯤꯌꯣꯟꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯦꯛ ꯑꯣꯚꯔ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤꯕꯨ ꯇꯦꯛ ꯑꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛ ꯁꯤꯃꯤꯌꯣꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒ ꯃꯤꯇꯤꯡ ꯑꯃ ꯈꯨꯗꯛꯇ ꯁꯤꯟꯅꯕ ꯇꯧ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯔꯥꯏꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯏꯅꯣ ꯁꯤꯃꯤꯌꯣꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯏꯅꯣꯅ ꯁꯤꯃꯤꯌꯣꯟ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯣꯐꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯃꯤꯌꯣꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯍꯧꯗꯅ ꯔꯥꯏꯅꯣꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯔꯥꯏꯅꯣꯕꯨ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯔꯥꯏꯅꯣꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯔꯥꯏꯅꯣꯕꯨ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕ ꯑꯁꯣꯛ ꯑꯄꯟꯗꯒꯤ ꯉꯥꯛꯊꯣꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯔꯥꯏꯅꯣ ꯑꯃꯒꯤ ꯍꯛꯆꯥꯡꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯣꯔꯤꯁ ꯕꯥꯔ ꯑꯃꯗ ꯆꯠꯇꯨꯅ ꯅꯤꯀꯣꯂꯥꯏꯒ ꯎꯅꯔꯝꯃꯤ꯫ ꯃꯣꯔꯤꯁ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯔꯥꯏꯅꯣꯗ ꯆꯪꯖꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯀꯣꯂꯥꯏꯁꯨ ꯁꯤꯃꯤꯌꯣꯟꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯦꯛ ꯑꯣꯚꯔ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯔꯤꯁꯀ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕు ꯃꯣꯔꯤꯁ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯔꯥꯏꯅꯣꯒ ꯄꯥꯔꯠꯅꯔ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯅꯤꯀꯣꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯔꯥꯏꯅꯣ ꯑꯃꯗꯤ ꯅꯤꯀꯣꯂꯥꯏ ꯕꯤꯖꯤꯅꯦꯁ ꯔꯥꯏꯚꯦꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯀꯣꯂꯥꯏꯒꯤ ꯃꯊꯛꯇ ꯈꯪꯍꯧꯗꯅ ꯃꯣꯔꯤꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯊꯣꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯀꯣꯂꯥꯏꯒꯤ ꯕꯥꯔꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯔꯣꯏꯕꯗ ꯅꯤꯀꯣꯂꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯃꯣꯔꯤꯁ ꯌꯥꯎꯅ ꯔꯥꯏꯅꯣꯒꯤ ꯃꯤꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫
ꯍꯧꯖꯤꯛ ꯅꯤꯀꯣꯂꯥꯏꯅ ꯃꯣꯔꯤꯁ ꯌꯥꯎꯅ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯔꯥꯏꯅꯣꯅ ꯐꯪꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯔꯥꯏꯅꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯄꯨꯔꯛꯇꯨꯅ ꯔꯥꯏꯅꯣꯗ ꯄꯤꯔꯝꯃꯤ꯫ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯔꯒꯦꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯍꯥꯛꯅ ꯁꯦꯃꯤꯌꯣꯟ ꯍꯥꯠꯂꯕ ꯇꯨꯡ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯍꯟꯇꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯔꯥꯏꯅꯣꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯦꯃꯤꯌꯣꯟ ꯍꯥꯠꯈꯤꯕ ꯍꯟꯇꯔ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯔꯥꯏꯅꯣꯅ ꯁꯤꯜꯂꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯌꯥꯝꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯃꯕꯨ ꯀ꯭ꯔꯦꯚꯤꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯈꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯗꯦꯃꯦꯟꯇ꯭ꯔꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯉꯁꯤ ꯗꯦꯃꯦꯟꯇ꯭ꯔꯤꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯤ꯫ ꯃꯅꯥꯎꯅꯨꯄꯥꯒ ꯕꯥꯔꯊꯗꯦ ꯑꯁꯤꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯄꯥꯝꯕꯒꯤꯗꯃꯛ ꯀ꯭ꯔꯦꯚꯤꯟ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯀ꯭ꯔꯦꯚꯤꯟ ꯑꯃꯗꯤ ꯗꯦꯃꯦꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯕꯥꯔ ꯑꯃꯗ ꯐꯝꯗꯨꯅ ꯗꯦꯃꯦꯇ꯭ꯔꯤꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯅꯤꯀꯣꯂꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯀꯣꯂꯥꯏꯅ ꯀ꯭ꯔꯦꯚꯤꯟꯗ ꯍꯧꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯄꯨꯟꯅ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯀꯣꯂꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀ꯭ꯔꯦꯚꯤꯟꯅ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯃꯦꯟꯇ꯭ꯔꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯗꯒꯤ ꯀ꯭ꯔꯦꯚꯤꯟꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯗꯦꯃꯦꯟꯇ꯭ꯔꯤꯅ ꯀ꯭ꯔꯦꯚꯤꯟꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯃꯥ ꯇꯣꯉꯥꯜꯂꯕꯁꯨ ꯀ꯭ꯔꯦꯚꯤꯟꯅ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯔꯛꯄ ꯃꯔꯝꯅ ꯁꯣꯐꯥ ꯃꯊꯛꯇ ꯇꯨꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯔꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯛ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯑꯃꯨꯛ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯗꯦꯃꯦꯇ꯭ꯔꯤꯒꯤ ꯔꯨꯝꯗ ꯀ꯭ꯔꯦꯚꯤꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯗꯦꯃꯦꯇ꯭ꯔꯤ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯐꯃꯨꯡ ꯃꯊꯛꯇ ꯇꯥꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯗꯦꯃꯦꯇ꯭ꯔꯤ ꯑꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯔꯒ ꯆꯠꯄ ꯑꯗꯨ ꯀ꯭ꯔꯦꯚꯤꯟꯅ ꯎꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯍꯥꯞꯇꯨꯅ ꯄꯨꯔꯤꯕ ꯀꯥꯔ ꯑꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯥꯔ ꯑꯗꯨꯗꯒꯤ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯚꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯕु ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯀ꯭ꯔꯦꯚꯤꯟꯕꯨ ꯊꯣꯝꯕꯗꯒꯤ ꯀ꯭ꯔꯦꯚꯤꯟ ꯀꯥꯔꯗꯒꯤ ꯃꯄꯥꯟꯗ ꯑꯣꯟꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯃꯇꯦꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯄ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯩꯁꯤꯟꯕꯗꯒꯤ ꯀ꯭ꯔꯦꯚꯤꯟ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀ꯭ꯔꯦꯚꯤꯟ ꯃꯈꯥ ꯇꯥꯅ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯦꯚꯤꯟ ꯒꯦꯂꯤꯞꯁꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯗꯦꯃꯦꯇ꯭ꯔꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯒꯦꯂꯤꯞꯁꯣ ꯑꯁꯤ ꯂꯣꯌꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯏꯟꯐꯣꯔꯃꯔ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀ꯭ꯔꯦꯚꯤꯟꯅ ꯈꯪꯂꯝꯃꯤ꯫ ꯏꯟꯐꯣꯔꯃꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯗꯦꯃꯦꯇ꯭ꯔꯤꯒꯤ ꯂꯩꯐꯝ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀ꯭ꯔꯦꯚꯤꯟꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯒꯦꯂꯤꯞꯁꯣꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯀ꯭ꯔꯦꯚꯤꯟꯗ ꯍꯪꯂꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯔꯀꯤ ꯃꯆꯥ ꯃꯥꯜꯂꯤ꯫ ꯑꯩꯅ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯥꯡꯕ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯔꯀꯤ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯥꯔꯕ ꯇꯨꯡꯗ ꯒꯦꯂꯤꯞꯁꯣꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯗꯦꯃꯦꯇ꯭ꯔꯤꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯀ꯭ꯔꯦꯚꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯀ꯭ꯔꯦꯚꯤꯟ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯄꯥ ꯅꯤꯀꯣꯂꯥꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯤꯀꯣꯂꯥꯏꯗ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯛꯄꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ 20 ꯃꯤꯂꯤꯌꯟꯒꯤ ꯁꯦꯜ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟꯅ ꯑꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯕꯒꯦ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯁꯤꯟꯅꯔꯕ ꯇꯨꯡꯗ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯀꯟꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯀꯣꯂꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯁꯦꯜꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯜ ꯄꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯁꯣꯟꯕ ꯄꯥꯡꯒꯜ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯅꯣꯟꯈꯤꯗꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯣꯟꯖꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯀ꯭ꯔꯦꯚꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯤꯀꯣꯂꯥꯏꯅ ꯁꯦꯜ ꯄꯤꯔꯒ ꯃꯆꯥꯕꯨ ꯀꯟꯕ ꯄꯥꯝꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫
इगोना मचादगी हेन्ना नुंगसी हाइबसी खंगबदगी क्रेविन यामना साउरमी लोइनना मफम अदुदगी तुमिन्ना चटखिरमी नेक्स्ट सीन द गिलिप्सोना मियोय अमबु उनबा लागलमी हाइरिबा मियोय असिना हौजिक किडनैपर सिंग अदुना डेमिट्रीबु कदाइदा लोसिनदुना थंबगे हाइबगी पाव असि गिलिप्सोद पिरमी मसिगी मतुंगदा मियोय असि राइनोगी मी अमगा उनरमी लोइनना नंगना हायु हाइबा वाफम अदु गिलिप्सोदा अइना हाइख्रे हाइरमी मसिगी मतुंगदा राइनोदा फोन तौदुना प्लान मपुंग फारे हाइरमी मसिना ताकपदि हौजिक गिलिप्सोदा इन्फॉर्मेशन पीखिबा असि रायोगी प्लान मतेक अमा ओइरी मखोइना पाम्बा मफमदा क्रेविनबु कौरवा तुंग मफम अदुदा राइनोना क्रेविनबु हाटपा पाम्बनी राइनोना खनखिबा अदुगुमना क्रेविनसु चपचाना तौरमी मखोइना क्रेविनबु ट्रैप तौगे खनबा लोकेशन अदुदा क्रेविन लागलमी क्रेविनगी मतुंग इन्ना मफम असिदा डेमिट्री फाजिनदुना लई खंगबदगी मफम असिदा लाकपनी लोइनना मफम असिदा लैरंबा राइनोगी मीसिंग अदु क्रेविनना यामना तमथीना हाटपा हौरगलमी मतंग असिदा उल्लिबा एक्शन सीन असि येंगबदा यामना फजबा सीन अमा ओइरी अरोइबदा डेमिट्रीबु किडनैप तौखिबा मियोय अदु क्रेविनना फाखिरमी अदुबु मतम अदुमक्तदा हानदगी प्लान तौदुना लैरंबा राइनोगी मीसिंगना अरापा मफमदगी रॉकेट लॉन्चर सिजिनदुना रॉकेट लॉन्चर कापसिलकलमी मतम अदुदा क्रेविनसु मफम असिदा महाकपु नमदना पुरकपनी ट्रैप अमनी हाइबा खंगलमी मरम अदुना मियोय अदुगा लोइनदुना क्रेविन वांगलबा बिल्डिंग मथक अदुदगी मखादा चोंगथरकलमी लोइनना महाकना फारिबा मियोय असिगी मचिनदगी थौदोक खुदिमक असि राइनोना तौबनी हाइबा क्रेविनना खंगलमी अदुबु तंजा अदुदा लेपा लैतना रॉकेट लॉन्चर कापसिलकपा मरमना क्रेविन अमदि मियोय अदुगी मथकता नुंगजाव मयाम अमा तारकलमी अमरोमदा राइनोगी मीसिंगी पाउदगी क्रेविन सीरे हाइना राइनोना थाजरमी मरम अदुना यामना हराउरमी हौजिक डेमिट्री असि राइनोगी मनाकता लैरे लोइनना मयामना हंटर हाइरिबा मियोय असि महाकी मयामबनी हाइना वीडियोगी मतेंगदगी डेमिट्रीदा राइनोना उल्लमी लोइनना क्रिमिनल मयाम अमबु कोइथी थीदुना हालिबा असि नंगी नयामा सरगेनी मरम अदुना महाकना अइबु थीरगा हाट्रिङैगी ममांगदा महाकपु हाना ट्रैक तौरगा हाटपा पाम्बदगी अइहाकना नहाकपु किडनैप तौबनी हाइना डेमिट्रीदा राइनोना फोंदोकलमी अमरोमदा राइनोगी मीसिंग लाक्तुना क्रेविन तसेंगबमक्की सीख्रबरा नत्रगा हिंगलिबरा हाइना चेक तौबा लाक्लमी मतंग असिदा अइखोइना हौजिक फावबा क्रेविन हिंगली हाइबसि खंगबा ngamli मफम असिदा क्रेविन गे असिबा हक्चांग येंगबा लाक्पा मियोय अनि असि क्रेविन ना हाटखिरमी मियोय सिंग अदुना पाइरकपा फोन अमा सिजिनदुना गिलिप्सोदा क्रेविन ना फोन तौरकलमी लोइनना थोकलिबा थौदोकसिंग असि मखोइगी प्लान हाइबदि राइनोगी प्लान अमनी मरम अदुना नंग मफम अदुदगी यामना थुना थोकलकनबा तौ नंगबु फाबा सोइदना लाकनी हाइना गिलिप्सोदा क्रेविन ना हाइरमी तंजा अदुमक्तदा ब्लैक कोट लिटपा मियोय खरा गिलिप्सोना लैरिबा बिल्डिंग मनुंग अदुदा चंगलकलमी मसी उबदा गिलिप्सोसु क्रेविन ना हाइबा वाफम असि थाजरमी मरम अदुना खोंगलै थुना महाकसु बिल्डिंग अदुदगी क्रेविन ना कौबा मफम अदु तमना लाकनबा होटनरमी मसिगी मतुंग एरोप्लेन अमगी मतेंगदगी क्रेविनगी लैफमदा गिलिप्सो लाक्लमी मखोय अनि जंगल मनुंगदा चटलिङै खंगहौदना कबोकै अमा क्रेविनगी मथक्ता अटैक तौरमी क्रेविनसु जंगलदा लैरकपा मरमना कबोकै अदुदा नंगना अइ हाटपा मतिक नते हाइरमी मसिगी मतुंग कबोकै अदु जंगल मनुंगदा चेंसिनखिरमी क्रेविन अमदी कबोकै मखोय अनिगी फाइट असि उबा मतमदा गिलिप्सो यामना ngaklammi thoidok hendokna क्रेविन असोक अपन यावबदी ओइरमदे अमरोमदा राइनोगी मनाक्ता एंटोमो कौबा मियोय अमा लाक्लमी हाइरिबा मियोय असि हिप्नोटाइज यामना हाइबा मियोय अमनी मी अमबु पंगथहनबा हाइबसि महाकी खुद ओइनागी थबकनी हाइबा याय महाकना मफम असिदा लाकपगी मरमदी क्रेविनगी ओइबा मरु ओइबा पाव अमा राइनोदा पीबा लाकपनी राइनोदा एंटोमोना लई अमा उल्लमी हाइरिबा लई असि ngaihakki mamangda क्रेविनना अटैक तौगिबा मफम अदुदगी फंगबनी मसी क्रेविनगा लोइनरकपा लई अमनी हाइरिबा लई असि मालेम असिदा सुपनतगी मफम अमा खक्तदा फंगी करिगुम्बा मफम अदुदा अइखोइना चटलबदी क्रेविन सोइदना फंगनी हाइना राइनोदा हाइरमी हाइरिबा मफम असि साइबेरियादा ओइरी अमरोमदा लई असिगा लोइनदुना लैबा गिलिप्सोबु उबा फंगली हाइबदी हौजिक क्रेविन ना गिलिप्सोबु जंगल मनुंगदा लैबा महाकी युमदा पुरकले तापनी मतम मदुदा क्रेविन ना
ꯕꯣꯇꯜ ꯃꯆꯥ ꯑꯃ ꯎꯠꯇꯨꯅ ꯃꯁꯤ ꯅꯪ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ? ꯕꯣꯇꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯍꯦꯟꯕ ꯍꯤꯗꯥꯛ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯒꯦꯂꯦꯞꯁꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯦꯂꯦꯞꯁꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯕꯣꯛꯅ ꯁꯦꯝꯈꯤꯕ ꯍꯤꯗꯥꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛꯀꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯌꯥꯝꯅ ꯂꯩꯕ ꯑꯍꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯍꯤꯗꯥꯛ ꯑꯃꯅꯤ꯫ ꯑꯁꯤꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯉꯝꯕ ꯍꯤꯗꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯕꯣꯛ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤꯒ ꯃꯥꯟꯅꯕ ꯑꯇꯩ ꯍꯤꯗꯥꯛ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯔꯥꯏꯅꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯀ꯭ꯔꯦꯚꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯦꯟꯇꯃꯣꯅ ꯀ꯭ꯔꯦꯚꯦꯟꯕꯨ ꯍꯥꯠꯄ ꯌꯥꯕ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯍꯤꯗꯥꯛ ꯑꯃ ꯔꯥꯏꯅꯣꯗ ꯎꯠꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯑꯁꯤ ꯎꯕꯗ ꯔꯥꯏꯅꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯀ꯭ꯔꯦꯚꯦꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯔꯥꯏꯅꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯀ꯭ꯔꯦꯚꯦꯟꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀ꯭ꯔꯦꯚꯦꯟꯁꯨ ꯔꯥꯏꯅꯣ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯏꯅꯣꯒꯤ ꯃꯤꯁꯤꯡꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀ꯭ꯔꯦꯚꯦꯟꯕꯨ ꯖꯪꯒꯜ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀ꯭ꯔꯦꯚꯦꯟꯁꯨ ꯍꯟꯇꯔ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯁꯥꯗꯥꯟꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯏꯅꯣꯒꯤ ꯃꯤꯁꯤꯡꯕꯨ ꯁꯥ ꯇꯥꯟꯕꯒꯨꯝ ꯑꯃꯃꯝ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯔꯥꯏꯅꯣꯒꯤ ꯃꯤꯁꯤꯡ ꯊꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯥꯏꯅꯣꯒꯤ ꯃꯤꯁꯤꯡꯅ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯔꯥꯏꯅꯣꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯔꯦꯚꯦꯟꯅ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯔꯥꯏꯅꯣꯅ ꯈꯪꯂꯝꯃꯤ꯫ ꯅꯦꯛꯁ ꯑꯦꯇꯦꯛ ꯑꯣꯏꯅ ꯔꯥꯏꯅꯣꯅ ꯑꯣꯔꯗꯔ ꯇꯧꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇꯒꯤ ꯕꯣꯝ ꯃꯌꯥꯝ ꯑꯃ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯦꯚꯦꯟꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯛꯍꯜꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯇꯃꯣ ꯂꯥꯛꯇꯨꯅ ꯀ꯭ꯔꯦꯚꯦꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯀ꯭ꯔꯦꯚꯦꯟꯗ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯇꯃꯣ ꯑꯁꯤ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯦꯚꯦꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯦꯟꯇꯃꯣꯅ ꯑꯣꯏꯅ ꯀ꯭ꯔꯦꯚꯦꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯦꯟꯇꯃꯣꯅ ꯐꯨꯕꯗꯒꯤ ꯀ꯭ꯔꯦꯚꯦꯟ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯟꯇꯃꯣꯅ ꯀ꯭ꯔꯦꯚꯦꯟꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯏꯅꯣꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯑꯦꯟꯇꯃꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯇꯃꯣꯅ ꯍꯧꯖꯤꯛ ꯀ꯭ꯔꯦꯚꯦꯟꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯦ, ꯄꯥꯎ ꯑꯁꯤ ꯔꯥꯏꯅꯣꯗ ꯄꯤꯅꯕ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯔꯥꯏꯅꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯦꯟꯇꯃꯣꯅ ꯀ꯭ꯔꯦꯚꯦꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ, ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯥꯏꯅꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯌꯦꯛꯅꯕ ꯀ꯭ꯔꯦꯚꯦꯟ ꯉꯁꯤ ꯁꯤꯔꯦ ꯍꯥꯏꯅ ꯔꯥꯏꯅꯣꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯟꯇꯃꯣꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯦꯚꯦꯟꯕꯨ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯒꯦꯂꯦꯞꯁꯣꯅ ꯇꯦꯟ ꯀꯥꯞꯇꯨꯅ ꯑꯦꯟꯇꯃꯣꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯑꯦꯟꯇꯃꯣ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯀ꯭ꯔꯦꯚꯦꯟꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯒꯦꯂꯦꯞꯁꯣꯅ ꯀ꯭ꯔꯦꯚꯦꯟꯒꯤ ꯍꯛꯆꯥꯡꯗ ꯄꯣꯏꯖꯟ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯀ꯭ꯔꯦꯚꯦꯟꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯀ꯭ꯔꯦꯚꯦꯟ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯒꯦꯂꯦꯞꯁꯣꯗ ꯁ꯭ꯇꯣꯛ ꯈꯔ ꯂꯩꯔꯤ, ꯑꯗꯨꯕꯨ ꯀ꯭ꯔꯦꯚꯦꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗ ꯑꯦꯟꯇꯃꯣꯅ ꯀ꯭ꯔꯦꯚꯦꯟ ꯍꯥꯠꯂꯕꯅꯤꯅ ꯔꯥꯏꯅꯣꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯔꯣꯏ ꯃꯌꯥꯝ ꯑꯃ ꯔꯥꯏꯅꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯥꯏꯅꯣꯕꯨ ꯍꯤꯗꯥꯛ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯁꯤ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯔꯥꯏꯅꯣ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯏꯔꯣꯏ ꯃꯌꯥꯝꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯑꯁꯤꯗ ꯔꯥꯏꯅꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯒꯥꯔꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀ꯭ꯔꯦꯚꯦꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯀ꯭ꯔꯦꯚꯦꯟ ꯑꯃꯗꯤ ꯔꯥꯏꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯥꯏꯅꯣ ꯑꯃꯗ ꯑꯣꯟꯊꯣꯛꯂꯛꯄ ꯃꯔꯝꯅ ꯀ꯭ꯔꯦꯚꯦꯟꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯔꯥꯏꯅꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯀ꯭ꯔꯦꯚꯦꯟꯅ ꯔꯥꯏꯅꯣꯕꯨ ꯀꯟꯇ꯭ꯔꯣಲ್ ꯇꯧꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯕ ꯃꯈꯨꯜ ꯑꯗꯨꯗ ꯌꯣꯠꯆꯩ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯥꯏꯅꯣ ꯁꯣꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯔꯥꯏꯅꯣꯕꯨ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯕ ꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯏꯔꯣꯏꯁꯤꯡꯒꯤ ꯉꯛꯁꯝꯗ ꯊꯧꯔꯤ ꯑꯗꯨ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯏꯔꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯔꯥꯏꯅꯣꯕꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ
ꯑꯁꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯔꯝꯅ ꯔꯥꯏꯅꯣ ꯁꯤꯕꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯃꯦꯇ꯭ꯔꯤꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯔꯥꯏꯅꯣꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯦꯚꯤꯟꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯔꯥꯏꯅꯣꯕꯨ ꯍꯥꯠꯇꯅꯕ ꯊꯤꯡꯂꯝꯃꯤ꯫ ꯔꯥꯏꯅꯣꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯅ ꯀ꯭ꯔꯦꯚꯤꯟꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯏꯅꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯨꯗꯤ ꯍꯥꯏꯔꯝꯂꯒ ꯔꯥꯏꯅꯣ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯔꯨꯁꯤꯌꯥꯒꯤ ꯃꯁꯛ ꯈꯪꯗꯕ ꯖꯪꯒꯜ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯕ ꯅꯤꯀꯣꯂꯥꯏꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯦꯚꯤꯟꯅ ꯅꯤꯀꯣꯂꯥꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯔꯥꯏꯅꯣꯒꯤ ꯃꯅꯥꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯤꯀꯣꯂꯥꯏꯅ ꯄꯤꯕꯅꯤ ꯍꯥꯏꯕ ꯀ꯭ꯔꯦꯚꯤꯟꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯔꯥꯏꯅꯣꯗ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯨ ꯀ꯭ꯔꯦꯚꯤꯟꯅ ꯈꯪꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯥꯏꯅꯣꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯀꯣꯂꯥꯏ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯔꯥꯏꯅꯣꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯤꯀꯣꯂꯥꯏ ꯃꯁꯥꯃꯛꯅ ꯔꯥꯏꯅꯣ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯅꯤꯀꯣꯂꯥꯏ ꯃꯁꯥꯃꯛꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯦꯚꯤꯟꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯤꯀꯣꯂꯥꯏꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯤꯀꯣꯂꯥꯏꯅ ꯔꯥꯏꯅꯣ ꯍꯥꯠꯅꯕ ꯀ꯭ꯔꯦꯚꯤꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯔꯦꯚꯤꯟꯅ ꯊꯕꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯀ꯭ꯔꯦꯚꯤꯟꯅ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯀꯣꯂꯥꯏꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯍꯟꯕꯅꯤ꯫ ꯂꯣꯏꯅꯅ ꯗꯦꯃꯦꯇ꯭ꯔꯤ ꯀꯟꯅꯕꯒꯤꯗꯃꯛ ꯀ꯭ꯔꯦꯚꯤꯟ ꯔꯥꯏꯅꯣꯒ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯀꯣꯂꯥꯏꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯅꯤꯀꯣꯂꯥꯏꯅ ꯁꯤꯟꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯌꯥꯝ ꯑꯃꯕꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯇ ꯃꯄꯥꯕꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯅ ꯀ꯭ꯔꯦꯚꯤꯟꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯁꯥꯃꯛꯅ ꯄꯣꯛꯆꯕ ꯃꯆꯥ ꯗꯦꯃꯦꯇ꯭ꯔꯤꯒꯤ ꯊꯋꯥꯏꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯈꯟꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯚꯤꯟꯅ ꯁꯥ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯅꯤꯀꯣꯂꯥꯏꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀ꯭ꯔꯦꯚꯤꯟꯅ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀ꯭ꯔꯦꯚꯤꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯅꯥꯎꯅꯨꯄꯥ ꯗꯦꯃꯦꯇ꯭ꯔꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟꯅ ꯊꯥꯖꯔꯨꯕꯗꯤ ꯍꯧꯖꯤꯛ ꯗꯦꯃꯦꯇ꯭ꯔꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯀꯣꯂꯥꯏꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯈꯥ ꯆꯠꯊꯔꯒ ꯇꯧꯔꯦ ꯍꯥꯏꯕ ꯀ꯭ꯔꯦꯚꯤꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕ ꯀ꯭ꯔꯦꯚꯤꯟꯅ ꯗꯦꯃꯦꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯦꯃꯦꯇ꯭ꯔꯤꯁꯨ ꯔꯥꯏꯅꯣꯒꯨꯝ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯗꯨꯅ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯕ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀ꯭ꯔꯦꯚꯤꯟꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕꯗ ꯀ꯭ꯔꯦꯚꯤꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯀ꯭ꯔꯦꯚꯤꯟꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕꯗꯨꯅꯤ ꯍꯥꯏꯅ ꯗꯦꯃꯦꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯃꯦꯇ꯭ꯔꯤꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯆꯤꯊꯤ ꯑꯃ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯝꯕꯅꯤ, ꯃꯗꯨ ꯄꯥꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯝꯂꯒ ꯗꯦꯃꯦꯇ꯭ꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯀ꯭ꯔꯦꯚꯤꯟ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯖꯥꯔ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯌꯥꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯀ꯭ꯔꯦꯚꯤꯟꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯆꯤꯊꯤ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯁꯔꯒꯩ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯧ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯂꯩ꯫ ꯅꯪꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯅꯁꯥꯅ ꯊꯤꯅꯕ ꯍꯣꯠꯅꯧ꯫ ꯅꯪ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯥꯗꯥꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯥꯗꯥꯟꯕ ꯑꯃꯅꯤ꯫ ꯅꯤꯀꯣꯂꯥꯏꯒꯤ ꯆꯤꯊꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯔꯦꯚꯤꯟꯒꯤ ꯃꯊꯪ ꯄꯥꯔꯠꯇ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯗꯦꯃꯦꯇ꯭ꯔꯤꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯁꯟꯅ ꯊꯜꯂꯕ ꯐꯖꯈ꯭ꯔꯕ ꯃꯨꯚꯤ ꯀ꯭ꯔꯦꯚꯟ ꯗ